Asigumlaba Meeshak ama hairiba Meeshak asi haying amana maram oirga Crorepati Oihankhiba haukiba chahi 13 henbadagi pregnant oiduna lagliba asigumlaba nupa ama asigumlaba India da leba khungang ama hairiba khungang asida Africa dagi lakpa mioi manba ngakta makhunda duna leiba asina singba amazing oirba fact sing asigi episode asida mutang thamjage fact number 1 da lobirasi masida uriba nupa asigi photo se amutang yengbiyo Masi som ihana na uba matamda nupa asi karigumba leina amana maram oiraga mahaki mabuk asi kangthoktuna leibu ina khanbirambasu yai aduba masigi maram asi targa mayam su sodna ngakpa pokani masigi Meeshak asi gi maming Sanju Bhagat kawi mahak asi Maharashtra gi Nagpur dagi ni mahak asi 1963 da pokhi Meeshak asi na chahi 13 hinbadagi mahaki mabuk manungda angang ama pregnant oiduna puduna leiba thengramki Meeshak asi hek pokpa matamdadi chumnagi angang amo ina poklakhi Meeshak asina mahaki punsigi chahi 19 phobadi normal oiba punsi mahing hinglammi madugi matungda nupa asigi mabuk asi tapna kangthokpa horakhi aduna mahaki mabuk asi asumasung kangthokpa helakpadagi mayamna mahakpu pregnant man haina phauba kongnaba horakhi madudagi Meeshak asina nongma doctor da yenghanba matamda doctor na x-ray logduna yengba matamda madu chumnagi tumor amana maram oiraga kangthorko ina khanki madudagi 1999 gi June thada Meeshak asigi mabuk asi asuki matik yamna naba poklakhi maduda khangba ngamalaktra mahakpu Tata Memorial Hospital da puduna yengba matamda doctor singna surgery tongna bahirakhi madudagi doctor singna mahakpu operation theater da pusiladuna operation toba horakpada ihan hanbada nupa asigi mabuk manungdagi yamlaba ising thoklakhi madugi matungda nupa asigi mabuk manungda angang tangkhai ama yauduna leramba thengnakhi aduga angang adugi makhutki khojin sing asuki matik yamna su sanglamki madu uba matamda doctor sing phobada pungangak papokhi adubu doctor sing na thijinba matamda masi matau karamna oirakpano haibada masi asuki matik yamna rare oiba condition fetus in situ haibasina oibani masigi condition asigi matung inna kanagumba pregnant oirba nupi ama karigumba twins pregnant oiba matamda initial stage da fetus amagi mabuk manungda develop oirpa matamda changkhibani aduna ngasagi Sanju Bhagat haiba Meeshak asina mahaki mamangi mabuk manungda pregnant oiduna leiringi matamda mahaka pregnant oiminarakpa mahaki twins adu Sanju Bhagat ki mabuk manungda changkhibani aduna surgery adugi matengna Sanju Bhagat ki mabuk manungdagi mahaki twin fetus adu mai pakna lopthokpa ngamki fact number 2 da India da leiriba lambi mayam asida port hole akutpa leitaba amadi akaiba leitaba lambi singdi irei leiramlaroi traina khalle adubu asigumlaba lambi amasu leiri hairiba lambi asi sem kiba chahi 95 gi matungda su hajik phauba port hole na chingba akutpa amadi akaiba na chingba amata leitriba masigi lambi asi gi mamingna JM road kawi haibdi jangli Maharashtra road lambi asi Pune da lei 2.5 km sangba masigi lambi asi 1976 da sakhi matang asida mayamna su khandiramgani madudi masigi lambi asi karamba company amadi karamba contractor na sakibano India da leiriba lambi khudimak asi afaba lambi ohenge haiba taragati lambi asi bu sakiba company du da contract pigadabani aduba Leibak thibadi asuki matik yamna durable oiba akanba kuina chatpa lambi asi sem khraba matungda lambi asi bu sem kiba Mumbai da based oba company Recondo hariba si amuk hanna contract phangba ngamkhide masigi Recondo hariba Mumbai da based oba company asi matam aduda parsi machil manau ani manaraga chalairamba construction company ni aduna company asina lambi asi semkhiba matamda hot mix technology sizinaduna semki aduga company asi bu chalairiba machil manau ani aduna sarkar da lambi asi chahi tara phoba kairu haiduna guarantee phoba pikhi aduga chahi tara sudringida karigumba lambi asi kaiba targana makoina free da repair toguni phoba haikhi aduba chahi tara dilairedana hojik haukiba chahi nimfu henba sidagi lambi asida port hole na chingba sing amata leite hairi aduba maikai mari makta corruption na thallaba India hairiba Leibak asidati afaba thabak tobagi su mangjaba lei aduna mafam adugi sarkar na su karigumba masigi company asina lambi pumba loina semkalakpa targadi asuki matik yamna kuina chatkani aduna kuina chatpa targadi sorok sing adu repair toba maintenance toba matamda chahu gadaba paisa sing adu chafam amata leireroi asumna company asina lambi sembagi contract amuk hana phangba ngamkhide aduna ekhoi swaida su adu mangaire MLA sing amasung thikadar sing makoina lambi semlamba matamda lambi sing amata kuina chatriba chahi ama ani gi matungda hekta kaiba horakliba aduna lambi sing adu kairabanina repair tobagi paisa sanction toroklagani aduna paisa kaitharaklabanina hiram khuding makta paisa chafam su leiragani
aduna ikoi swaida di lambi sing kuina chatnaba sembagi mahutta thuna kaina boina sembani. Fact number 3 da asigumlaba golf sanaba misak ama heriba misak ase haying amana maram oiraga makna title thoiba ngamkiba aduga yamlaba karor nipan gi mapu oiba sungamkiba masi hek taba matamda somna oida padaba panghaida haijin boina khalambasu yai aduba masi asengbani masi matau karamna no haibada handakta USA da pangthokiba BMW Golf Championship ta khwaidagi lucky oiraba golfer Tommy Fleetwood heriba misak asina mahakna final shot ama yaiba matamda mahaki golf ball adu hole ge manak tamna asum sensilaktuna kaina thangda ball adu hole adu ge hek mapanda chapsana yamna napna lepkhirammi maduda ball adu gi tangkhai gi sarukna hole adu gi mapada aduga atopa tangkhai amana ground da lerammi madu ubada player si khaktana tana bhabok phobada yamna ningba kairammi maduda gi ikhang khangogdana haying ama paisilaktuna golf ball adu da tongkhirami madudagi haying aduna golf ball mathag aduda asum asum lengduna satpa matamda haying asina hole leba nakan aduda yorokpa matamda ngasai gi hole aduda tagadabagi tharak tharak yamnuna leiriba ball adu hole aduda chenthaki asumna masigi haying asina maram oiraga asuki matik yamna lucky oiraba Tommy Fleetwood hairiba golfer asina major tournament ama thoiduna crore 9 gi mapu oiba sungamki. Fact number 4 da masida uriba railway station asi India da khwaidagi unique oiba railway station ni masigi railway station asi Maharashtra amasung Gujarat ki border da lei masigi railway station asi gi mamingna Nawapur kawi aduna masigi railway station asi tangkhai amna Gujarat ta adugo tangkhai amna Maharashtra da lei masida natana station asi da leiba posak kudemak tangkhai loina oi masida uriba chair asi phobda tangkhai amna Gujarat ta adugo tangkhai amna Maharashtra da lei aduna station asida lakpa train phobda kariguma matamda train adug engine aduna Gujarat ta khami aduga train adug tangkhai amna Maharashtra da lei aduna masida tonglakpa passenger singchu tangkhai amna Gujarat ta kummi aduga tangkhai amna Maharashtra da kummi masida sunatna railway station asida leiba ticket counter phobda state ani asida tangkhai lei. Fact number 5 ta masida uriba image asi amtang yengbiyo image asi bo hek uraga somna image asida yorba misak sing asi Africa leba ki music ngakta koina khalamgani adubu image sing asida uriba music asi Africa masa amata natte masida uriba music asi India masa nghaktani masi som hek taba matamda thajabiram dabsu yai adubu masi asingbani Gujarat ki Junagadh district ta India ki khwaidagi top khungang ama lei hairiba khungang asi ki mamingna sarsai kawi aduna masi ki khungang asida leiba music ayambana Africa singda ki lakpa music ngakta makloina manba makhoi sing asibu Siddhi tribe hena sukhangnai hujiksu khungang asida leiba music hek yengba matamda ayamba sing Africa dagi lakpa music ngakta makloina maliba ki maramasi ngasidagi chahi 300 gi mamangda Portuguese singna Africa dagi music minai nei thangoina phaduna India ta purakki maduda horakpada makhoi singbu thabak inkhang sing chuhalammi madugi matungda thajanabagi matung inna Junagadh ki ningthauna mahaki sasanba mapangal kan khatnabagi damakta mahaki lanmi oina sijinharammi aduna chahi amadi matamna asum hokibagi matung inna ngasai gi Africa dagi purakpa music adu Gujarat ki Sarsai heriba mafam aduda khundaduna makhogi permanent oina mayum oiduna leikibani aduna hujiksu makhoina India ki fijol sedli Gujarati ngangi aduga Hindu amadi Muslim religion singbu follow tawi aduba makhogi masak kuchu amadi turu khoiraba masam sing asina makhoibu Africa dagi lakibani haibasi ngasi su takli video sibu nungai bi targa di like share amasung comment to view aduga makha tarakpa interesting facts singi damakta Amazing Fact Manipur YouTube channel mayamna subscribe to basu kogi gano